Ngasiangan bayu pung mga makhairum tarapod waida Khopum Police Station dagi kharom da kilometer 12 rom chalaga leiba Chingmai Kabui Punsang Mai Village da Asian IM oiramgani chingnaba khulai paiba miyoi singda Indian Army ki Para Force kambuga akan mumongda pung amarom nomai kapnakrei War against drug ki sarako moina ngasi Imphal East District Police na Orub awang laika yakoiba mafam singda chathakiba operation amada drug lalon ba miyoi mangaga drug ki polam kaya ka konan fagapangam crime NIT Manipur Contractual Welfare Association asinduna ngasi NIT ki contractual staff singna NIT ki administrative block mamangda thabak ka chanana tolop piu haidana khongang jangsin crime Minister for Social Welfare Sri Henry Okram na ngasi Thobal District ki tongan mafam singda leiba Children Home Observation Home amadi Old Age Home singda hakthengna chatuni yengsin crime Relief and Disaster Management Department Government of Manipur ki meeting makhada Wangjing Wangkhaida leiba Mani Energy Station da 2-day training program on disaster management for oil installation and fire lighting including mock drill pangthokrai Thobal District ki Lelong City block ki manung chana leiba Turel Ahanbi atau khong gram panchayat na sinduna ngasi panchayat adu ki hol da Mahatma Gandhi NREGA ki Rozgar Divas thoram pangthokrai Haugalakliba naharol kaya gi lamjing lamta koina ba made nambol gi oiba chawkha thorang kaya da saruk yana bagi damak mamang chahi lisingani taramapan July gi tang kunipan de semkiba Semga Saga Society Nambol Saba Laikai haina mingthonba society asigi Nambol Saba Laikai da nauna sabo office ama ngasi hauna bi matungina retired IPS social worker thaunaujam basantana sangaduna miyamda kusina crei Lamdamasi ki Chief Minister and Birena COVID-19 positive hoiduna naduna leiriba sidagi maki hakchang atuba matamda fana bahaiduna ngasi Kabui Union Manipur amade Kabui Furup ki lup kayaga punna Kaubru laikhada leiba awang Kaubru asupa surungda leiba laisangda thauni tharam pangthokrai None district ke manung chanba miyamna nungnang village saina khangnariba mafam asida Manipur lenga ki social welfare loisangi makhada piba scheme amatagi kanaba fangdana ngasi fawbu leiri hari Chaliba chahi asigi January thadagi hauzik fawda awang nongpo ki state singdagi security force na China na saba tongan makhal gi nongmai chamri ge kulumdo yamade maru kaya fagat pangamle haina intelligence agency na fongdoki baga luina China na lepa laitana India gi awang nongpo state singi lal holup singda khulai supply tawri hai crave Arunachal Pradesh Police amadi Assam Rifles kya punba kangbuna hauki baleba pokpa numita Tirap district ki manung chanba non lo da chathakiba operation da Alpha I gi hardcore cadarani fagat pangam crime Kulai ga konana fagat pangam kraba hardcore cadarani adu Laju police station khusina kre hairi Lamkhai ge chayet nabana mara moiraga Nagaland ge mayokta Assam ge Karbi Anglon gi tungan ba organization singna National Highway da chatharakiba economic blockade matam khara gi win handokre